Sri Sri Gaurachandra Nama Prubasam Khoi Kwaigi Raktatin Biramba Wakambam Peter na Haukiba September Gitang Manga Langban Ginini Panba Sagol Se Numita Manung Matam Chadna Khoi Kwai Punamapu Thadoklam Laga Taibang Pan Sembiba Mapugi Kuya Datin Kre Indian Army Gi Craftsman Tech SA Gi Puramba Wakambam Peter Singh na Sikkim gi North Dolep Chen gi Rongli Chu Sikkim gi Lambida West Bengal dagi Bhutan da duty satpada laibak thibe accident laikhidabani haukiba langban gi marini panba September gi tang tare thang janumita laikhidrabagi mathau mangam pangthokre langban gi mapan ni panba September gi tang taragani thoi sagol se numita asti sanchei laukhatcharaga lakliba September gi tang kun langban gi tara nipani panba irai numita Shraddha din thokle numida sida mahakati naramba amadi loinaramba ahallaman mapang kwai kibikna laikhidrabagi thawaina mapugi khuya da ingna sikna lairunaba thoram asida matam chana saruk yabiu haina imung manungna nolukjari paujinjari ba wakambam athoisna singh mapu wakambam mema mabo wakambam bobi singh mapa wakambam goms manau nupa wakambam isika machan nupi laifam haingang mayai lekai Kurumjari SKTV Manipur News pu yengbiri papum namak pu khundrakpam sanatombina taram nokchari ahanbada maruoiba paw Unified Command Sinanaba Amadi Assam Rifles Lokthokpa yauna tongan ba demand singda Mahiroi Singhna Rajbhavan Amadi CM Secretary da thomjin kre Security Force ki action da Mahiroi kaya sokle Central Force Singh Halan Kro Haibigi Wahau Degi Thawal SP ki get Mamang Lanbung on kre police ki gari mai tha kre Mahiroi Amadi police kaya asok apan nang kre Kautukta ko ki militant Singh nalandarak pada nongmai maru na pan badagi laikhidrabi ngangbam surbala gi hakchang ngasi aroiba mathau mangam pangthokre Kanglu Furup Amada Tongsinduna Center na Manipur Tugaina Bahot na bagi thawong kudakta tokpiyo hai na United Committee Manipur gi Maikai degi Fongdorakli. Amasung New Delhi da Satariba Under 17 Boys Subroto Kapta Manipur gi team na Sri Lanka gi team Maiti papiduna final changkre Meghalaya ga lamba tawragani. Malem gi mafam ama hekta da yengba yaraba Manipur gi ahanba OTT platform SKTV bu support tawibagi damak pomnamak pu thagachari haujek pau sandok na pijari Pung kunmari fawbagi manungda Manipur gi governor na Mahiroi Singh gi demand thabak to onthoktrabadi Mahiroi Singh khongfam amata lengdana governor gi mamangda ahing yarektuna khongjang changsilagani haina Dana Manjuri University Student Union gi General Secretary Dizen Takhel Mayumna Fongdokre Ngasi school amadi college sing Mahiroi Singhna hauzik lamdam asida tha tara taruk rom thokliba irang asina maram oiraga Mahiroi Singhda piriba chaitheng amadi chenkuki narco terrorist singna maitei khunja singda drone bombing missile yauna chatharakiba lan asigi mayokta governor amadi chief minister gi banglo tamna maikai kayadagi thomjilaktuna khongjang changsinki Mahiroi Singh gi mute sinna Manipur gi governor amadi chief minister unaduna demand kaya thamlamlaba matung Dizen Takhel Mayum na makata na haikibada Manipur gi Governor Laxman Prasad Acharya ga unaba aduda Mahiroi Singh gi Maikai dagi Unified Command asi matik chaba Manipur gi Chief Minister da sinaba Manipur dagi Assam Rifles lokthokpa amadi kuki terrorist singna drone sizinaduna air bombing chatharakliba amadi missile sizinaduna chatharagiba attack asi khudakta thingduna makoi bulamdam asdagi tanthokadabani haiba demand adu yauki Governor nasu hairiba demand sing adu thabakta onthoknana ba hotnagani haina thajaba piraki haina paudam lakki Adu moinamak asi nungchil pung amadagi hayeng nungchil pung ama haibadi pung kunmari asida hariba demand sing asi thabakto onthoktrabadi Mahiroi Singh adu governor mamangda ahing nongyai yarektuna hayeng nungchil pung ama fawba ngaigani hairi karigumba governor ki maikai dagi demand sing adu thabakto onthoktaba taragadi makhata na Mahiroi Singhna makhal makha kayagi khongjang lepalaitana changsilagani haiki
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯒꯣꯕꯔꯅꯔꯗ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯑꯣꯐ ꯗꯤꯃꯥꯟꯁꯤꯡ ꯍꯧꯖꯤꯛ ꯒꯣꯕꯔꯅꯔ ꯁꯥꯏꯠꯇꯁꯨ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯜꯇꯤꯃꯦꯠꯇ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯍꯥꯏꯕꯗꯤ ꯅꯝꯕꯔ 1ꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯁꯤ ꯃꯇꯤꯛ ꯆꯥꯕ ꯑꯣꯊꯣꯔꯤꯇꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯁꯤꯟꯅꯕꯤꯌꯨ ꯃꯔꯝꯗꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯄꯥꯏꯔ ꯂꯥꯛꯄꯗꯣ ꯉꯁꯤꯐꯥꯎ ꯇꯧꯕꯗ ꯃꯩꯇꯩ ꯁꯥꯏꯠꯁꯦ ꯈꯔ ꯐꯥꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯇꯧꯗꯦ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯤ ꯍꯥꯏꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯤꯚꯤꯌꯔ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯗꯤꯁꯤꯖꯟꯅꯣ ꯃꯥꯒꯤ ꯀꯩꯅꯣꯅꯣꯗꯤ ꯑꯩꯈꯣꯏ ꯏꯟꯁꯨꯔꯦꯟꯁꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯡ 24 ꯊꯥꯖꯔꯝꯃꯤ ꯄꯨꯡ 24ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯗꯤꯃꯥꯟꯁꯤꯡꯁꯦ ꯐꯨꯜꯐꯤꯜ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀꯣꯂꯦꯖ ꯑꯃꯗꯤ ꯁ꯭ꯀꯨꯜꯁꯤꯡꯁꯦ ꯄꯨꯂꯞ ꯊꯤꯡꯖꯤꯟꯊꯔꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯜꯇꯤꯃꯦꯇꯝꯗꯣ ꯊꯝꯖꯔꯝꯃꯦ ꯑꯗꯨ ꯄꯨꯡ 24ꯁꯦ ꯑꯩꯈꯣꯏ ꯉꯥꯏꯔꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯜꯂꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯈꯟꯅꯔꯒ ꯃꯈꯥ ꯇꯥꯕ ꯆꯪꯁꯤꯟꯒꯦꯅ ꯉꯥꯏꯖꯔꯤ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯑꯣꯏ ꯃꯉꯥꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯨ ꯎꯅꯈꯤ ꯁꯤएम उनरुरब मतुंगदा इम्फाल कॉलेजदा सोशियोलॉजी डिपार्टमेंट फर्स्ट सेमिस्टर तमलिबी महिरोई मैस्नाम सनाथोई चनुना पाउमी सिंगदा फोंदोरखिबदा चीफ मिनिस्टर महिरोई सिंगदा अयत अपन पीदना मही मसिंग तमहननबा थबक पाइखटपियु इरांग असि अथुब मतमदा लोइसिनबियु यूनिफाइड कमांड सीएम न पाइदुना अरानबा तौबा सेंट्रल फोर्स सिंग खंदोक्तुना मखोइगी मरमदा हलहननबा हाइबा डिमांड थमलक्की हाइना फोंग पाउदमकी मदुदा चीफ मिनिस्टर नसु मखोइगी डिमांड सिंग अदु थबकता ओंथोकनी हाइना थाजब पिरकी हाइरी करिगुंबा अथुब मतमदा महिरोइसिंगी डिमांड सिंग असि थबकता ओंथोक्तबा तारबदी महिरोइसिंगना लेपा लेतना अकनबा खोंजंग कया चंगसिलगनिसु हाइकी अखोई सीएम उनजरुरे अखोई महिरोइसिंगी अपाम्बा कया अमजु फोंदोअमे मरुओइना अखोइना हारमिसे महिरोइसिंगबु यामना फ्रीली ओइना लाइरिक तमहनबिबा मणिपुरदा तौरिबा इरांगजे यामना अथुबा मतमदा पीस हललकपा दुदुगा अखोइगी मणिपुरगी यूनिफाइड कमांड जे सीएम अशामकना पाइहनबा दुगा सेंट्रल फोर्सना तौरिबा अरानबा थबक म्याम लेबदो अदो तौबसिंगदो सेंट्रल फोर्सिंग जे मसामसाइ मरमदा हननबा दुगा स्टेट लेंगाना खोलमदम से ngakhανba asi mayam hairame do TM dagi jo thajaba pire ado yamna athuba matamda action lokhatkani jo haibire adu karigumba CM masamakna haidi kaigumba khuna taliba demand je yamna athuba matamda pi daba taragari khoi satra singi oiba khongjang khoi lepa laitana changshini अमरोमदा महिरोई सिंगना मणिपुर की गवर्नर दा ngasi nungtil pung ama taba matamdagi hayeng nungtil pung ama fawba pung kunmari की मतम थादुना मकोई की डिमांड सिंग पीगदबनी हाइना चंगसिलिबा खोंजंग असिदा मसिंग यामलबा महिरोई सिंगना ख्वारमन इमा कैथेलदा अहिंग यारेक्तुना गवर्नर की वारेप गायरगनी हाइना थौरांख्रे हिरमसी की मतंगदा दनमंजुरी यूनिवर्सिटी ऑफ आर्ट्स दा 4th सेमिस्टर तमलिबा महिरोई अबुजा मंगालना फोंदोरखिबदा लेंगाकना महिरोई सिंग मही तमहनबगी महुत्ता खुत्तगी कलम थादोक्तुना खुलाई ओइना पाइननबा सिल्ले था तरा तरुक रोम कुकी टेरोरिस्ट सिंगना चथरकलिबा इरांग असिदा लेबाक अमगा लान सोकनबगुम मैतै फुरुप असि मालेमदगी मुट्खरसनु मतागुम अफबा मखलगी खुलाई सिजिनदुना खुंजा सिंग हाटपा लेप्ट्री ngasi governor unaduna pung kunmari gi manungda thabakta onthoknanaba demand tawrongki मतमदु यौद्रि फाउबा गवर्नर ममांगदा महिरोई सिंग यारेक्तुना लैननबा तौरंबा अदु नोंसिंगी फिबम फत्तबा मरमना इपाइपु हक्तक्तगी चही लिसिंग अनि हेनबगी पुवारी लेरक्लबा इमा कैथल असिदा मचा सिंग यारेक्तुना गवर्नर की वारेप गाइगनी करिगुमा महिरोई सिंगना पामलिबा अदु थबक्तो ओंथोक्त्रबदी हनबा लैतना खोंजंग चंगसिनगनी हाइकी सिगी तौरिबा थौ सादबगी मौंग सुम उल्लगा लैबा तारगदी प्रजा म्याम सिंसिना नखोइदा करी एक्शन लौरकनी नखोइदा ओनसल ओइ हानिङाइ लैते करिगुम्बा पेंदबसिना हेलकपा तारगदी सिबा कीदबगी फिबम दो छात्र खैगी मरकतसु चप चाना लै छात्र खक्ता नत्रा मणिपुर इमागी मच्चा मोइना चही लिसिंग अनि हेनबगी पुवारी लैजरबा मणिपुर से अखोइगी जेनेरेशन सिदा काइगत्रा हाइबगी वाखलवन ग लोइना अखोइ से ngасidi खुत्तगी कोलम थादोगा अवाना mayam se mayok naraga laibriba mayam pumnamak se akhoi se kandida bataraga de akhoi gi ngasi tholaiba mayam sidagi hena thola oi haninga leke chhatra gi hausin hena kansalak bataraga di laibak sida karam ba andalon mayam ama natraga akhoi gi protest mayam changsalakani habdo haiba ngamde aduna laibak sigi mantri mandol oiriba sing gyan tabiu praja na laujari ba se akhoi da khulai pibiu haiba gi pot nate akhoi na ngasi tanjari pot se akhoi ngasi shanti pami mamangai dagi lejang shanti da punsan biro harni shanti da pam de haiba taraga de akhoi su ngasi di ahimsa gi lamda changsalak batawdi हिंसा की ओने लेजरम पोसे हिंसा दा लाख तारगदी माइकै मरी दा नाव खोंबा नत्रगा ताहाइदा उहाइदबा मयाम अमा थोलकन लमदम असिबु कन्नबा तोंगान तोंगान बा डिमांड सिंग तालदुना ngasi masing yamlaba महिरोई सिंगना चंगसिन खिबा खोंजंगदा हौजिक फाउबदा महिरोई कुनगमंगा असोक अपन नंख्रे खोंजंग असि की मनुंग चन्ना masing yamlaba महिरोई सिंगना ngasi nungtil इम्फाल की राजभवन दा थोमजिन की
Mahiroi Maikaidagi Governor the Memorandum Pisin Bagaloinana Rajbhavan ki gate mamangda Makoigi demand sing taladuna Makata na punsinduna Kongjang Changsinki Adubu Security Force ki Maikaidagi Mahiroi Singh Adubu Tankaina ba tear gas ke akap ki amadi CRPF ki personal sing na lathi charge tauba horaki Security Force ki thawong aduda Mahiroi kaya wanthaba yauna kharana asok apan nangki soklaba Mahiroi Singh gi manungda Mahiroi kunga marina rims da pukhatuna laikatnaki aduga kharan hena sokpa Mahiroi amana Siza Hospital da pukhatki Soglaba Singi Manungda Regional College Lilong Chajingi Mahiroi Uripok Achom Lekai Degi Kangjam Johnny Apokpa Kangjam Debjit Hauzik Langol da Leiba Sija Hospital da Aruba Fibam da Laikat Nari Security Force ki action da Kangjam Johnny Hakchang Pumba Lengbo Otpangam dana Pung Ohum Khara Helak Pada Rims Hospital da Pukhat Laba Matung Asokpa gi Fibam Lusilak Padagi Sija Hospital da Numidang Wairam Pung Mangaga Minute Kunga Mathoi Tarak Pada Pukhalakibani Hairi Johnny ki apokpi Kangjam Susila gi Maikaidagi Security Force ki ahenba thawong adubu akan mamong da condemn tawrakpaga loinana thokriba thaudoktu gi matangda Johnny gi mache Kangjam Melody amadi imung manung gi Maikaidagi wafam kaya fongdorakli Moje liri sapada sanjen thong adudagi police na pharagane army da piraga maje army na phon bani haiba isa ji maje masama uje lengba yadre ko maje makhut masa leng yadre hije yam thina kanu taw da nungai ta ba yawe samaina taw ba jam nungai te mama moin kaya de khangre yam tam thiba miot minai jangang jibo lokhape yada bagi sumain thadok pi ko mama pa ko ga pithok pi ko kai kai ge ba angang asidi mayam da tawri ama chatpa yaw ha ba soitina yawning ne ba adu me angi obi su da ju yaw bane adu angang na khangda da tawraga su Moiti Kangi ba law by riba and by riba gangs was my to Honambrava. We yeg Magam de Mama Moina, Praja Moina Kang Pangan like the boy. Angang wari haba kanda kona changeba chang aduga haidi doctor je suk changak tre changak pa ya ga di ngak tang changak pa duna di ya je ba khut ma sa lek ba sunga ya je ngang do adu du ga sumaina le ra ba do bo su ya je ma sa ya je ba doctor changak ta na oxygen thajal laga angang je rest holo kem sok te hai swai da thabak ta trik chang na le adu bo sok tre hai adu kari hai na yeng ba khuyeng no lu khang dre adu si yam thilan bra na khale chai mak na di phura ga maina kano tawroi da ba di ma le khang de kari na phuba no du di ma masa do phajana wai sana ba ngam masu phajana ma pakhat pagi ni khang de adum kano taw lai re ba Khwairamban Kaichel Fambi Nupi Singna ngasi Mahiroi Singi Khongjangda saruk yakre MLA Tara disqualify tawraga lehuriba MLA Yangkhaina chapchaba firep lauduna thoglibe irang asi loishingadabani haina Khwairamban Kaichel ko Joint Coordinating Committee for Peace ki President Laishram Memana fongdorakli ngasi Mahiroi Singna Rajbhavan tamna changsinkiba Khongjangda saruk yananaba masing yamlaba Kaichel Fambi Ima Ibel Singna masa gi forfam thadoktuna Rajbhavan tamna khongchatchatki Khongjang aduga mari lenana memana haikibada MLA singna masagi mathau khanglaktabagi nongmagi shuraga hingliba sing Mahiroi Singh lambi lamjawda thoroktuna Khongjang changsilakpani leidiba MLA yangkhaina political party ki khetnaba thamdana athuba matamda iranga si lakshinduna mausagi punsida hanjinanaba honagadabani kariguma wafam asibu lumna lawdrabadi adungai haukiba inglising aniga amagi jun 19 gi ihaudagi henba miyamgi Khongjang changsilakpa yai haina pendava fongdoki Manipur se tangdu lai ta da ba ama oire ko no magi chara tali ba imai ben me kadhe phamdre adagi sujan nomdar sam da sudre ko adu arga dinga si se sarkana kari gi damakta tumina lai thoi no moi gi mathau masa khangak tabgi parja mya puna mangna haure ine ba adu ade praja na haurak tringai da MLA yangkhai se asina athuba matam da tara dusu disqualify tawgada bane yangkhai duna chap chana lepaga sarkar da moi na yangkhai sina ai khoi gi Manipur si la tangdu lai ta dre miram da lakpa Furan ba kuki kangbu mana Aikogi India government state government ga manaraga tawra ibra tawrak tar hai ba chamam na ba po halaga moina tawba khudima free da thaba se mase India government na achauba khudama changi hai ba se aikoi hai da ba chungam ngamaro maram di thabak sina aduna maram maduna athuba matamda khoigi MLA yangkhai sina party gi dola doli thi dana athuba matamda hujingma India government da aikoi BJP palaga double engine ni hairaga aikoi da paralyze tawhalamanina aikoi se noi dagi dismiss tawre aikoi reason
थर्ड पार्टी तौरगा सरकार सेमदरने हाइबगी अदुगुम चप चाबा फिरेप लौद्रगदे मणिपुर प्रजा ला कयाना जून 19 ने हेब डबल लाकने हाइबसे चेक्शन नवा से ताबियो हाइबो वफम से थमगे थौबाल डिस्ट्रिक्ट लेबा तोंगान तोंगान कॉलेज अमदी हायर सेकेंडरी स्कूल की महिरोई सिंगनसु रैली चतुना डीसी थौबाल की ऑफिस ता थोमजिलुरब मतुंग नुंगथिल पुंग अमा मखाइरोम ताबदा खांगाबोक्ता लेबा एसपी थौबाल की ऑफिस ता अमुक थोमजिनख्रे थौदोक अदुदा एसपी पुलिस तगी नोंमै राउंड कया अमदी स्मोक बॉम्ब कापथोरकपदा महिरोई कया सोकपगा लोइनना पुलिस पर्सनल सिंगसु असोक अपन याउख्रे कोइसाउनरब मियामना एसपी ऑफिस की गेट ता खामदुना थंबा अल्टो कार अमसु मै थाख्रे प्रेसना फंगबा पाउगी मतुंग इना महिरोई सिंगना डीसी थौबाल ग उनदुना वारी सानदुना मेमोरेंडम पिसिलुरब मतुंग एसपी थौबाल की गेट ता अमुक थोमजिनदुना महिरोई सिंगना एसपी ऑफिस ता लेरिबा सेंट्रल फोर्सिंग अदु खुदकता हलन को हाइना तक्सिन की थौदोक थोकफमदगी फंगबा पाउगी मतुंग इनदी पुलिस की माइकेदगी सेंट्रल फोर्सिंग अदु हलन खरगे हाइना महिरोई सिंगदा मिनिट 19 की मतम थारकपदगी महिरोई सिंगना एसपी गेट ता फमजिनदुना ngaiki पुलिस तगी थारकिबा मिनिट 19 हेलकपदगी महिरोई सिंगना गेट नोमदुना नमखाइनबा होनरकपदगी नोंमै अमदि टियर गैस सेल कया कापथोरकिबनि हाइरि पुलिस की माइकेदगी इरांग अदु लाक्सिननबा यामना कन्ना होनरबसु महिरोई खक्ता नतना तोंगान तोंगानबा मियोई सिंगसु अरोंग थोंग अमदि खांगाबोक बाजारोमदगी थोमजिलक्तुना मसिंग यामबा हेलकी नुंगथिल पुंग मंगा तारकलबा फावबदा नोंमै अमदि टियर गैस सेल सिंग कापा लेप्तबगा लोइनना एम्बुलेंस सिंगसु मसिंग खंगदना चंगबा थोकपा तौबा मरमना मियोई कया मुक सोकलबगे हाइबा चपचाबा खंगबा ngamdri अदुमकु पुलिस की माइकेदगी नोंमैना पानबदगी शोकिबा थौबाल अथोकपमदगी निंगोंबम अलेक्जेंडर चही निफुगनिथोय यारिपोक बामोन लेकाइदगी मोहम्मद स्माइल चही निफुगतरुक अमदी एम्बुलेंस ड्राइवर थौबाल कियाम अवांग लेकाइदगी युमनाम सरद चही हुमफु सोक्तुना लाइकत नक्रे हाइरी मियाम की पुंसी अमदी लंथुम ngakpa ngamdaba Manipur laingak leibiranu Central laingakna मैते की मथक्ता चथरिबा प्रॉक्सी वार असी खुदक्ता लेपकदबनी हाइना ngasi थौबाल डिस्ट्रिक्ट लेबा तोंगान तोंगानबा कॉलेज अमदी हायर सेकेंडरी स्कूल की महिरोई सिंगना रैली चतुना डीसी थौबाल की ऑफिस ता थोमजिलखरे ngasi की रैली अदु थौबाल कॉलेज वाइखोम मनी गर्ल्स कॉलेज अमदी YK कॉलेज की महिरोई सिंगना लुचिंगदुना अयुक पुंग 13 ताबदगी थौबाल वांगवा ताबदा लेबा थौबाल कॉलेज लंबीदगी चटपा हौकी महिरोई सिंह की रैली अदुदा थौबाल पुलिस स्टेशन की मपा यौरकपदा मसिंग यामलबा पुलिस सिंगना थत्तुना थिंखिबगा लोइनना रैली अदु मफम अदुदा लेपननबा हाइकी तुंगदा महिरोई सिंह अदुना पुलिस सिंह अदुबु नमखाइदुना रैली लेपतना चटकी थौबाल अथोकपमदा लेबा डीसी पुलिस गेट ता थोमजिलकपदा पुलिस अमदी सेंट्रल फोर्स सिंगना थिंकी महिरोई सिंह अदुना तोंगान तोंगानबा खोलाव कयागा लोइनना डीसी ऑफिस तमना नुंग थाजिलकी नाउरी कापसिन की इरांग अदुबु लाक्सिननबा होनबदा पुलिस की माइकेदगी शू टियर गैस सेल सिंग कापतुना तनखाई की थौदोक अदुदा महिरोई मंगा असोक अपन नंकी तुंगदा महिरोई सिंग अदुगी मरक्तगी महिरोई तरु खंगतुना डीसी थौबाल अहंतेम सुबास का उनदुना डीसी की खुथांगदा मणिपुर सीएमदा मेमोरेंडम अमसु पिशिनकी डीसी का उनरब मतुंग महिरोई अमना पाउमी सिंगदा फोंगदोरखिबदा मियामगी पुंसी अमदी लंथुम ngakpa ngamdaba मणिपुर लेंगाक लेबिरनु सेंट्रल लेंगाकना मैतेगी मथक्ता चथरिबा प्रॉक्सी वार असी खुदक्ता लेपकदबनी मणिपुर की मियाम ngakतनी हाइदुना लाक्लिबा सेंट्रल फोर्स ngakपिगनी मणिपुर मियाम ngakकनी हाइदुना लाक्लिबा सेंट्रल फोर्स सिंगसु नाकन नामदा तोंगसिनबगी मओंगदा उरी मरमदुना सेंट्रल फोर्स सिंगदगी सासिननबा सिम्फेटी अमता पामद्रे सेंट्रल फोर्स सिंग हनबिक्रो हाइबा वाफम सिंग डीसी की खुथांगदा थमनमलगा लोइनना मेमोरेंडम अदु खुसिनरम खिबनी हाइकी मणिपुर गवर्नमेंट मियाम की लंथुम ngakpa ngamdaba amadi miyam की पुंसी ngakpa ngamdaba asi yenglaga मणिपुर गवर्नमेंट अदुम लेबिरनु फम थादोकपिरो अदुगा इंडिया गवर्नमेंट मैतई की मथक्ता चथरिबा प्रॉक्सी वार से खुदक्ता लेपकदबनी मैतई मियाम की मैतई प्रजा की पुंसी ngakani हाइदुना मणिपुर मियाम की पुंसी ngakani हाइदुना लाखिबा सेंट्रल फोर्स सिंगसु नकल अमखक्ता तोंगसिनबगी मवोंगदा उरे कुकी मिलिटेंट सिंगना मिसाइल बोम फाबो सिनरगा मैतई मियाम दा अटैक तरो फाबो तुमिनना येंगदुना लेबगी मवोंगदा उरे मरम अदुना अखोयगिदी सेंट्रल फोर्स अगे अखोयदी फेक सिंपैथी अमता पामद्रे अदुना सेंट्रल फोर्स सिंगसे यारगदी हंदिग्रो हाइबजे अखोय डीसी की खुथांगदा कोई थमजरमे पिसिलमिबा मेमोरेंडम सिंगसे थबकता पाइखत पिरक्तबा तारगदी अखोय मखा ताना अकन बखोंगन चलखिनी हाइबजे मांगे सुगुमा मेमोरेंडम कक्चिंग डिस्ट्रिक्ट हेडक्वार्टर दसु कक्चिंग की मसिंग यामलबा मियोई सिंगना सरुग यादुना अचौबा मास रैली अमा चटखरे कक्चिंग की सीएसओ सिंगना पुन्ना अमता ओइना खुत्सम नना सिंदुना चटखिबा रैली अदु कक्चिंग सुमनाक लेकाई प्लेग्राउंड
dagi hauduna Kakching Kaitel amadi Kakching Police Station fauduna chatlaba matung Kakching Chumnang Dipa Hall opposite Pareng fauraga Wairi taraba matung Wairi Khunjampat Lampakta Miyamgi Lamthungpham oiki ngasigi wakat khongchat aduga mari lainana All Kakching Club Coordinating Committee ki President KHH Dharmadas na fongdorakpada Handa kuki terrorist singna micham miyam gi mathakta drone bombing amadi missile attack tawduna asi ana asok apan kaya yahon kiba thawong adubu yaning daba fongdoktuna ngasigi rally asi chatpani center ga shu chatnari haiduna kuki terrorist singbu ngaktuna thamlaga Manipur gi yelhomi maitei singda landa hanbagi thawong asi yaning de Indian Constitution ki makhada state laingak amana lokot payaba thabak kaya leirabasu tuminna tawba ngamdaba sakti leitaba amagum leibasi ekoi pende athuba matamda Manipur gi apunbagi saktam ngaknanaba amadi Manipur gi miyam gi punsi kannaba thabak paikhatpiyo haiki mayam kanna honajraga leijaba Kakching praja punamaki thamoida phawrukna ngasi mioi kaya siraba mioi lising kaya na mayumdagi tantokuna relief kendra sangjabam loduna leiriba tungi asa uruptabagi phibamda leiraba tanja asi phawbada Manipur gi sarkar gi India sarkar gi lengangna thoksadana nachungna rai thopasi yamna akan mangongda koi condemn tawi Housing Manipur dara chathariba thokdok mayam ase akoi gi India government na kuki terrorism asiga loktuna state sponsored terrorism amani haina akoi leni ba Kakching mayam akoi lowi asumna ba mong dadaba thobok mayam ase yamna thuna lebiyo lone na Manipur gi apun ba saktam Manipur gi praja singwana ba thobok paket piyo haibase tamjari Tha asigi haukiba tang amada kautrukta kuki militant singna landarakpada nongmai maruna panbadagi laikhidrabi ngangbam surbala gi hakchang ngasi JAC amadi imong manungi miyoi singna rims ki miral sangdagi lauduna aroiba mathau mangam pangthokre masing yamlaba miyamna ngasi ayuk surbala gi hakchang rims ki miral sangdagi mahakna mayum sang ngapigani miral sangdagi mahakpu mayum puduna laikhiba phayengda purakhi aroiba mathau mangam pangthokna ba hakchang laukibada sarugya kiba misi asigi mari lainana semkiba JAC gi convener ningthauzam popilal na fongdokibada JAC amadi imong manungi miyoi singa Chief Minister N Birenga wari sanaraba matung phayeng koktruk amadi akoibada leiriba Kudong thiba yaba mafam singda ahenba state force thajinduna miyam ngak senba amadi ahenba section thorang lokot kani haibagi thajaba pirakpaga loinana aiba cherol ama lauraba matung surbala gi hakchang lobani irang asida center amadi state laingakna thabak paikhatpada matik chadabana miyam kham thengna waraure laingakna miyam gi ihul khangna thabak tawbiyo haiki Ningsing bayay, tha asigi tang amagi thaudok aduda ngangbam surbala mahaki mapam kautrukta lakpada kuki militant singna kaplakpa nongwai maru na panbadagi laikidabani aduga mahaki machanupi na sokpadagi ras medicity da laika narakibani vulnerable oiriba villages sing haiba tare singmai kendri manung chana leiriba khungang sing se thammiba state force ki strength se leidi leiba adu strength se amna name baduna maram oraga strength se kara hengat pina na masine ba khoi gi valid oiba demand se ado ngarang se honorable chief minister ga khoi makhata na wari sana matamda honorable chief minister masamakna SP Imphal West ka yauna masigi demand se athuba da khoi fulfill oi hanna bagi damakta tauragani at the same time war footing da moi gi bunker kari kara bomb na kari na changdana na bagi haidi micham praja ngak thokna na bagi ne ko plus adu oiba taragadi akhoi mamara paibi amadi JAC gi site ge akhoi namka demand tawbisa adudi not only verbal commitment haidi chinhai na wahi na khakta commitment pi budu da akhoi pamde maramdi commitment jidi ngak leraga adum tawraktabusu dum yawe adu ragadi aiba chero loina piro haina akhoi na aiba agreement nama pihan bani honorable chief minister da rai samak soi toraga secretary to chief minister Sri Joffrey masamak na khudiyek piraga khoida honorable chief minister na sinarakpani ngarang social media da sudum ubiram gani hana khalli mayamna adugi valid oiba concrete oiba point to da ngasi khoina hakchang lawdorise Manipur muthatpa yaroi haiva hiramda miyamgi oiba mifam ama thobal wang mataba Devi Mandopta ngasi khunai kanba apunba maira paibi luf khukampal na sinduna pangthoktuna warep kaya laukre ngasi pangthokiba mifam aduda sarugya kibi khukampal thobal district secretary AK Chiteshori na fongdorakpada ngasi gi mifam na laukiba warep sing gi manungda Manipur miyamna center gi unlawful oiba thawong thajadre
Maram aduna Manipur gi Security Advisor amasung DGP khudakta sindokadabani Kuki Jo narco terrorist singna ingna chikna leizariba maitei singbu muthananaba rocket drone bombing amadi makhal ama hekta gi khulai paiduna landarakpa khudakta lepkadabani Kuki narco terrorist sing marufangna muthatkadabani haiba yauri Mahakna hai tampakta Manipur kannanaba thokcharakpa kul ngakpa sing faba amasung lambi lamkhangda check tawba harassment piba asi khudakta lepkadabani Manipur dagi Central Force sing khudakta lokthokadabani ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯪꯗꯨ ꯂꯩꯇꯥꯟꯕ ꯌꯥꯝꯅ ꯆꯤꯛꯅ ꯏꯪꯅ ꯂꯩꯕ ꯄꯥꯝꯖꯕ ꯃꯅꯤꯄꯨꯔꯅꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟ ꯑꯣꯏꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒ ꯂꯥꯟ ꯁꯣꯛꯅꯕꯗꯨꯅ ꯇꯧꯍꯟꯕ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯑꯁꯦ ꯅꯝꯗꯅ ꯂꯧꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯗꯣ ꯗꯦꯜꯂꯤ ꯂꯩꯉꯥꯛ ꯄꯥꯏꯕꯤꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯗꯒꯤ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯃꯨꯟꯗꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔ ꯃꯃꯥꯁꯤꯡꯒꯤ ꯐꯤꯔꯦꯞꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ Manipur kaibi yaroi Security Advisor khudakta sintu haina demand tawraduna poirei leimarolda sinduna ngasi numidang maira paibi singi maira rally chatkre thangmaiban gi thau ground dagi hoduna chatkhiba maira gi rally aduda sarugya kiba poirei leimarol gi president ke HM mana fongdorakpagi matung inna aikoina ngasi chatliba maira rally asi Manipur kaibi yaroi Manipur gi Security Advisor na micham miyam gi punsi kanba ngamdrabani na sindokro Drone dagi bom thadarakliba Kuki sing fabagi mahutta maitegi kulngakpa sing fanana khonariba asi yaningde Manipur thugaiba lakpa sing chapchana thengnagani haiki Manipur kaiba yaroi Manipur kaiba silapagi akoi hanmala tena thenagadi drone pairaga bom thadadana leiba amaga tanaba laadaba tawase akoi yaningde masi tagai khadaba amoi athuba tabda khadoko khudakta lepo Allah talagadi khudakta lep talagadi akoi sumya yaroi Security Advisor DGP lamthou aibagi dimani khulakpa khaba yaroi banta gobi tawba yaroi Kanglu Furup amada amuk tongsin khara leiraga amada amuk tongsinduna center na Manipur thugaina bo hotnabagi thawong khudakta tokpiyo haina United Committee Manipur UCM gi maikei digi fongdorakli haukiba August ki tang kuntra da lup asigi kumja Englishing ani kunga mari dagi Englishing ani kunga terer fauba thaupuna bakhan kiba sing ngasi haying khongba lining tau sanamai sanglenda wasak laukre Tharomaduga mari lenana paumi singda wangang laduna UCM gi president YK Dhiren na fongdokibada Kumja lisingani amada ceasefire agreement kamari lenana center na Manipur gi apunbagi saktam thugainer ba honarakiba adugi mayokta Manipur miyam gi ihau amalaktuna UCM asi semkibani UCM gi ahal laman singna thambiramba liklam adu kaidana ba kumja lising ani ga kunga mari dagi lising ani kunga tarer fauba thau pugada ba singna imaleba kidamak lawfom thokpa thaudang adu lawgani haina ngasi wasak lawribani YK Dhiren na makata araduna center na Manipur gi apunbagi saktam amadi ngamkai thugainarba thengkhang kayarakta honaduna lakliba pumnamak lamdamasigi khundaminariba kanglup khudingmakna amatta oina thengnaduna lakpadagi lamdamasi kaidana leiribani Haujik thokliba irang asisu center na sanariba divide and rule policy adugi saruk amani Maramaduna Manipur da khundaminariba kanglup khudingmakna amana amada nungainaroidaba wafam thamnadabagi mahutta aikhoi amata oina lamdam asi kannanaba thaudang lawminasi haiki Hojik Manipur si adungulaba India da puluba matungdagidi ngasi fawbada Manipur ki adungulaba national unity si India government na thugaina ba tatna thenghang kaya ta honaduna lai madu puna magdu Manipur da khundaminari ba kanglu purup ekoi puna magna amatta oiba wakhlo lamga loina nai koi ngasi fawbada thengnaduna lakuna ngasi ekoi apunbagi saktam do kaidana thambanga mani habji United Committee Manipur na sian na thajai ngasi mak
थोकलिबा लान असिसु अदुंगलबा मणिपुर की नेशनल यूनिटी सी तुगाइनबा इंडिया गवर्नमेंट सिलक्प अदुंगलबा डिवाइड एंड रूल की अदुंगलबा पॉलिसी दुगी मनुंग चना ओंथोरपने हाबिसे मियाम पुनमुना खंगिनरे अदुना ngasi अखोई मियामना तगदब थबक्ति करिनो हरकांदा मणिपुर की नेशनल यूनिटी कन्नबगी नमते कोई अमत्तोइबा रिकंसोल तोरकांदा मणिपुर द खुनामिनरिबा पुरु खुदिंग अखोई नुंसी चानना अमना अम कांगलुप ममना कांगलुप ममोगी मायोक्ता अफम थमनबगी मोता अखोई अमत्तोइबा मणिपुर की नेशनल यूनिटी में सागना बोनबगी थौदांग अदो अखोई यूनाइटेड कमिटी मणिपुर न लौजगनी पाउगी मरकथना अतेंब ब्रेक अमा डायग्नोस्टिक की लमदा चही निपु हेना मंजिल थाना लाकपगा लोइनना बबिना ग्रुप न मियामी मफमदा लांथोकचरी अनोबा अना लाइंगी पथापता कंपैशनेट हेल्थ केयर स्पेशलाइज्ड फील्ड कुन हेनबगी खंगहैरबा एक्सपर्ट सिंग तानादुना मतंग चुनरबा लाइंगबगी कानाबा लोबियु ख्वाइदगी लुबा ट्रीटमेंट दगी होरगा पर्सनलाइज ओइबा ट्रीटमेंट पीदुना अदोंगी हक्सेल फगदनबा होनबा असिना इक्वेगी पांडम ओइगी अदोंगी हक्संग फगलकपगी खोंचता नुंगाइबा अमदी अफबा लाइंगी चक चारबा कानाबा लोबियु बबिना हॉस्पिटल वेयर होप मीट्स कंपैशन ब्रेक की मतुंगदा तराम नोकचरी मखा तारकपा पाउदा मणिपुर मचे ताना थुगाइनबा होनरकपसिंगी मायोक्ता कनाना लेपकी हाइबा खंगमिनबगी मतम यौरे हाइना उरिपोक अपुनबा लुफ अमदी उरिपोक नुपी अपुनबा लुपना फोंदोरखरे सेंट्रल फोर्स की सीओ अमना मखुतना मनाकोंग मेंदुना मैरा पाइबी इमा इबेल सिंगदा उटकिबा थवोंग अकनबा मोंगदा लुप असना कंडेम तौरखरे ngasi Manipur Press Club ki Thangjing Hall da pangthokiba pau amada uripok apunba luf ki secretary Samom Drubana hai ngasi thokliba irang asi popi thaba pamba reserve forest kokthokpa pamba chinkuki narco terrorist amadi FMR chatnagadabani NRC chatnagadabani yelhomi kannanaba khonariba Manipur lengak amasung michamyam gi maraktani haiki India ki citizen ama oina Manipur na ngasi faubada art and culture defense sport na chingba hiram khudingda कानब पीदुना लाकली इंडिया की माइकईदगिसु मसी खंगना थोकलिबा इरांग असि हौरकफम मुन्ना नैनदुना अथुबदा लमदम असिदा शांति हंजनब होनबियु हाइना अपील तौरकली पाउगी मिफम अदुदा सरुक याखिबी उरिपोक नुपी अपुनबा लुप की प्रेसिडेंट पोसंगबम जॉयश्री की माइकईदगी हंदक सोशल मीडिया दा वायरल ओइकिबा सेंट्रल फोर्स की सीओ अमना मैरा पाइबी इमा इबेल सिंगदा मखुतना मनाकोंग मेंदुना करेम कथाइनबा मानबा थवोंग चथखिबा अदु अकनबा मओंगदा कंडेम तौई लोइनना मरी लेनबा ऑथोरिटीना अथुबा मतमदा हाइरिबा सीओ अदुगी मथक्ता एक्शन लौखटकदबनी हाइना अकनबा वाफम थमलखी इंडिया की मनुंगदा लोइनबा अयाम मफमदा चीफ मिनिस्टर गुंबसिना यूनिफाइड कमांड से कंट्रोल तौई अदु मणिपुर से यूनिफाइड कमांड से लौथोक पिखरगा सेंट्रल दगी थाबिरकपा अदु सिक्योरिटी एडवाइजर ना लागा हाइरिबा जगह से यूनिफाइड कमांड से सिगी कंट्रोल तौबसे सिसिना मरम ओरगा मणिपुर की लम्बी तुमित की मरम दा क्याम खंगमनि माना मणिपुर की करम सिंगदा करम कुकी लै करम सिंगदा करम नागा लै करम मफमदा मिथै लै हाइबसिगी मरम दा मुन्ना खंगबा ऑनरेबल चीफ मिनिस्टर गुंबदा हाइरिबा यूनिफाइड कमांड से अदुमक सिनरगा थंबा तारगदी अखोय मणिपुर से अथु मतमदा शांति पोरकनबगी लंबी दु संचलप ngमगनी न थाजै ngasi फावबा हाइरिबा पोसिगी अफबा पॉजिटिव ओइबा रिजल्ट्स समता अखोय फंगबा लेते हाइरिबजी हेन दुम हेंजलै हाइरिबा पोसे सिगी मरमदा मुन्ना खंगबा ऑनरेबल चीफ मिनिस्टर दा यूनिफाइड कमांड सिनबियु हाइबजी गवर्नमेंट ऑफ इंडिया की माइगैदा अखोय उरिबो ओपन बलुक अमदि उरिबो नुपी ओपन बलुक की माइगैदगी थमजबनी थू करिगी तौनगी नो जखोय भाब तादेबा नोंगता सामा फंगा कामनै सु ताखिदे मणिपुर पुलिस का कामनै सु ताखिदे मरम चादना सु तौनरे भारत सरकारना तोलो पीरे खुलाई पीरे लोइनमक मोइदा खुदोंग साबा पुरमक पीरगा मणिपुर प्रजा से हालुरो हाइबगी मतौगुम अदुरगी हेंजलक्तना हजि ड्रोन बॉम्बिंग तौरक्तना अखोय इनाव अमा सुरबला कौबा इनाव अमा फयेंगदगी सिरे अखोय कौतुकता चेंदना नुपी म्यामसिना चानबा थक्नबा पांगदना अखोयना तौई सिगी मतांगसिदा मणिपुर स्टेट किसु नुपी की वुमेन्स कमीशन लै इंडिया की वुमेन कमीशन लै वहाय अम फोंदोक्ते कसुना तब कुकी की तौबा मतमदादी नुपी लीडर म्यामदु नोय सामोता हाबरा कनो इंडिया की वुमेन कमीशन की चेयरमैन को ओइबगदो मणिपुर दगा लाक्तना कोइथि थेना कोसेन सेंदना तौई सुमाइना ड्रोन बॉम्बिंग तौबा मतमसिदा नुपी बाउ सोगलाबा अखोय सिजलाबा अखोय सोगजलाबा अखोय इचा सोबा मतमसिदा भारत सरकार ना तुमिना लेबा इंडिया की नुपी संस्थान से तुमिना लेबसे अखोय याम पेंजादे हौकिबा सेप्टेम्बर 8 तगी कुकी मिलिटेंट सिंगना सुकनु अमदी तांगजेंगदा नौना अमुक बोम यावना नोंमै कापसिलखरबा मतुंग ngarangsu numidang chuppa bom yauna nongmai round kaya suknu amadi tangjengda kaptharaktuna akanba maongda landarakre maike edumgi khunja sing safagadaba mafamda thaidoktuna leinakre hairi thaudoga singarang numidang pung nipan rom tabada tongan tongan ba mafam mari dagi kuke militant singna Manipur river gi nongchup thangbada leiriba kumbi AC gi maitai singna leiramba napat amadi tangjeng ahaluf khunga hek thangnana leiriba
Sangaikot Police Station gi manung chanba Laisang Songel amadi Sugnu Maning Manipur Turel Wangwada Leiba Laloi Fai amadi Dongyang Romdagi Sakti Leiraba Bom Yauna Nongway Kapsilakibani Maduda Kulngakpa Singnasu Handuna Kuthokna Ki Hairi Kuki militant Singna Chatharak Balan Aduna Manipur River gi Mapanda Kundariba Sugnu AC gi Tangjengda Yamna Kanna Taurokpadagi Kunja Singh Sugnu Police ki team na nupi angang aswan ana yauna Kunja Singh soktanaba numidangda safagadaba mafam singda thaidoki Kuthoknaba adu ngasi ayuk pung 9 makhairom phawba chatharaki hairi Tangjengi Kunja Singh na phongdorakpagi matung inadi hogjiksu Tangjengda pokhai hogdaba bom ani tongan ba mafam singda taduna leiri hairi Jiribam District ta Haukiba September 3 ta Kuki Khulai Paiba Singna Masagi Mayumda Tumduna Leiba Micham Ama Nongmaina Kaptuna Hat Kibadagi District Adugi Fibam Awanba Malakle Nongmagi Kuki Singna Bom Amadi Nongmai Kapsil Laktaba Yauraktre Thogdok Aduda Koisaunarba Kulngak Pasinga Kuki Khulai Paiba Singa Akan Mamong the Kapna Kiba Aduda Kuki Militant Mari Amadi Kulngak Pamioy Ama Yauna Puna Jiribam da Mioy Taruk Laikide Ngarang September 9 dasu Kuki Khulai Paiba Singna Mongbung Maitei Khulda Nongmai amadi Bom Kapsin bagi Thabak Leptana Chatharaki Jairagasida Jiribam District ki Borobekra Sub Division ki Manung Channa Leiba Modupur Khulda Leiba Haubijam Surchandra gi Sangoi Manakta Bom ama Kuki Singna Pokhai Halamle Hairi Lonena Yum ki Thong Pokhai Duna Yum Adu Otkai Biram Le Hairi Ngarang ahing Jiribam da nong kana chuba matamda thokibani bom adu karamna pokhai halibano haibadi hojik fawba oina chapchana khangba ngamdri amarom da Jiribam da irang haurakpada laikhidraba Jiribam ki khulngakpa amadi tumlingai da halam kiba miyoi gi asiba hakchang Silchar Medical College da postmortem tawraba matu ngarang numidang wairam Jiribam da purakre laikhidraba khulngakpa gi hakchang adu mahaki mayumda sinakhibaga loinana aroiba mathau mangam pangthokre Nakal amaromda Jiribam gi ningtem kunaudagi ahan ama Kuki Singna tumlingaida nongmaina kaptuna halamlaba laikhidraba Wai Kulendragi asiba hakcha ngasi JAC amadi District Administrative ka yanaba purakpadagi imung manungna lauraba matung aroiba mathau mangam pangthokre hairi ngasi nungchilpung amarom taba matamda DC Jiribam Police amadi JAC ki miyut sing yauraga mifam ama DC ki office chamber da pangthoklaba matung wafam kharada yanaba purakkibani hairi Thogdogasi ki matang da case ama laukhatuna mara leiba sing faraga action lauba state laingakna laikhidraba ki imung manung da ex gesher piba amadi asiba hakchang lauduna aroiba mathau mangam pangthokpa haina yanakibani hairi Mapan lamgi khut yauraba Kuki terrorist singna India ki saruk ama oiriba Manipur da aerial bombing tauba haibasi India ki leihauda amadi national security da singnarakpani haina Delhi da leiba Maitai Singi CSO singna fongdokre ngasi Delhi Manipur Society Maitai Heritage Society amadi Ningol United Progressive Initiative nupi gi maikaidagi punna khudyak piduna thadorokpa cherolda center da demand khara thabak oina pangthoknaba taksinkhre State asida Central Force amadi State Force punna lishing Humbudra rom leiraga matau karamna aerial bombing tauhanduna India ki citizen da landaraki bano Hingsa chathariba Kuki terrorist singi matakta center amadi state laingakna matik chaba action lokhat piu su gi ground rule thugaibagi state laingakna su agreement asi handok liba asida center na miyeng changduna su handok piu Haukiba chahi ki May 3 dagi Kuki singi makuttagi rescue tawduna purakkiba Churachandpur, Kangpokpi amasung Technopol district dagi Maitai Singh Leibak asina mateng pangbiu controversial oiraba Assam Rifles asi khudakta sindokpiu Indon Myanmar border da foreign gi khut yauraga Kuki na terror chatharakliba asi thengnanaba security measure lokhatpiu National security da singnarakliba Kuki terrorist singi mathakta thabak paikhatlu hairi World Suicide Prevention Day English ani kunga mari lainana Changing the Narrative on Suicide haiba hiramda nongmagi oiba media interaction gi thoram ama Share and Care SAC Wangkai Ningtem Pukri Mapal amadi All Manipur Working Journalists Union Amjuga punna sinduna ngasi Manipur Press Club ki Loktak Hall da pangthokre
Mental Service Dr. R.K. Lelina Resource Person amadi Amjugi President Bijoy Kaksingtabamna Chairperson oiduna pangthokiba thoram aduda DDK Imphal gi former program head A. Gitchandra Sarmasu sarukyaki. Mental health activist Dr. R.K. Lelina fongdokkibada society case asi ekoigi anakpada toina thengnaba ngaktani adubu ahal laman singna Mathanda sijakiba miyoi singi wari imung manungda panba tawhaidi haibata natana asiba hakchang adu fawba angang naha singna yengbada athingba thamlammi matamaduda society tawninglakpagi wakhalon karamna poklakhibano haiba nainabagi mahutta asiba hakchang yengladi angang singlamda narakani hainarami wakhalon asi haujikshu miyoi kharegi wakhalda adumak leiriba masimakti yamna lali miyoi amana society tawninglakliba karigino haiba chapchana khana nainaba ama changi haiki Suicide to we masing youths ki marakta cause home like amana hujiki academic pressure ni ani subana romance ni subana impulsive oiba adi khango magi thadaba gi sakti ji wat panina potama lebi u natraga kenom sat ke ha thingu bai se suicide to ba kenom he ga na ta bai su kenom he khachan ba sigi impulsive oiba pot sa masu yam lei ba aduna hairi ba se youth singa hai ba se ahal laman singa pangthan ba kan de mu yate adu middle age oiba mi singdana ayamba family problem, natraga financial problem, natraga job related problem, asing mana mu yang melapa. Ahal orang namu laina natraga depression, loneliness, sonda mu yang melapa. Duna age, sex, natraga social strata, mayam silo ina kana betul kawai, masih uniform wa bapoti wajib. Imphal West ki manung da leiriba Hairangoi thong maibam laikai MU taba lambi asi semdriba fawba matam kaktana thingjilagani haina Hairangoi thong thongkha maira paibi gi member ahibam kunjalatana fongdokre langthabal AC ki manung channa leiba Hairangoi thong maibam laikai taba lambi asi matam sangnadagi semdabadagi lambi asi thingnanaba ngasi changsilakiba khongjanga mari leinana kunjalatana makha taraduna lambi asi nongju tha matamda lekhom thokpana chatpayade nong tadaba matamdana ufulna lambi payadaba tanatana imungda ufulna leifam khangdre ufulna maram oiraga sor honbaga mari lainaba anaba kaya miyoi kaya da pokle mamangdasu MLA amadi mari lainaba singda lambi asi sembinaba hanjin haijarabasu sembigani haina thajaba piraklaga sembidana leirakibani handakti lambi asi semnaba potlam sing puraktuna semba haudri fawba lambi asi tingbagi khongjang asi hongdokloi haiki ngasi aikoina lambi thingjari basigi maramdi akoi gi sigi lambi mate khara si phun thang dana masai hi da mi asa thuk tasin da yamna awaba oinare nanare azma bok tawnare phun sina akoi gi langthaban kendagi MLA na semni haiga de sembi de ki stone na mu moi da thangjan dare ki stone sembi de ising khara sai ni ising sai baduna di lambi le khong thoe ising hek tari ga di akoi soche soeba adagi amu ising sai de upun jinang de lambi ja thok chin jang de salak sare ni puna mo upun jina mi masa unadre aduna moina ne semage mi mari da ngai kho je no moi pan si do khoi taw baduna moina semage hai ba do khoi yaro semage ma pole tin dai di khoi lambi se adam matam je pagi na khoi thin jagani si ne khoi mera pai bi are pa pantam Mitai Maitai bu ST list chalhanana ba khongthang gi saruk ama oina Mitai Maitai Tribe Union MMTU na tha ama chupna chathagadaba nationwide campaign gi khongta kelambam parijatna khudek piduna thadoraki bacherol amagi matung inna union asiki secretary administration mutum churamani amasung joint secretary yumnam rajeshwarna luchingduna chatkadorba khongchat asigi manung channa tha asigi tang taragani thoidagi tarahumdoi fawba tribal coordination front Indiana Himachal Pradesh ki Sholanda pangthokadoriba Yelhomi tribal singi oiba mifamda sarugyagani Makatana lebak asigi tongan ba mafam singda chatuna union minister sing MP sing state sing chief minister sing bureaucrat officer sing amadi lining laishon amadi dharmagi luchingba singa unaduna hiram asigi matangda takshingani masigi matakta ST list amadi voter list ta yaufam thoktaba lana yaukshinduna leiriba singshu lokthoknabagi campaign tawgani hairi Manipur da nongmada changdaba yadraba petroleum ki pothok amadi atei pochei puba truck ngasi ayuk pung 6 makhai taba matamda Jiribam dagi Imphal gi damak Scott kaloina na gari chamagukun thadokre CRPF ki C chamagasupna mapan battalion gi personnel na Scott tawduna purakhiba petroleum pothok sing puba truck sing gi manungda LPG puba bullet tanker
gari kun, petrol puba tanker kun gamanga, diesel puba tanker kun ganithoi, atay housing punna puba gari mapan amadi ATF puba gari ani, LPG cylinder puba gari ama amadi ahangba tanker ama punna tanker marifuni, loinana atay polam singi manungda cement puba gari kun gamari, biscuit puba gari ama, transport ki polam sing purakpa gari ahum, yen machinjak puba gari ama, ngagi machinjak puba gari ama, AAC block puba gari ama, cheng puba gari manga amadi online ki polam sing purakpa gari ahum punna gari nifuni. Kakching district ki manung channa leiba Wabagai Higher Secondary School da mayai kaba nisana mahiroi khunai da piba chaitheng haiba hiramda awareness program pangthokre. Tharamaduga mari lainana Kadagi Vice President Ningthaujam Dorena Fongdokibada Manipur gi tungi yumberel oirakadaba inkhalakliba mahiroi singda mayai kaba chinjak drug na landaraktuna matik mayai leiraba naha kayabu sondam nandamba lamchat hampoinaba sum charaba khunai amagi maikei da pusilaktuna ngasidi angakpa fangna chaitheng pirakli masina khunai asigi fajaraba thaksi khasi da singnaraktuna tahai hoidaba thaudok wathok sing pau tattana tari maramaduna haurakliba mirol bu kannanaba aikoi puna wakhal taminaduna mayai kaba drug tagi lapna leinabagi pandamda thauramasi pangthokpani haiki. Makismritan International Film Festival English Singani Kungamari da Sarug Yakiba Manipuri short documentary film Temple of Manipur na Best Documentary Award Laurakre Hairi. Ricky Heman na producer oiduna Chinglai film ki banner makhada puthokpa short film asi Singsang Lakpa na direction pibani. Film asida Manipur gi Puari gi sago naduna lairaklaba Laisang Singi maramda marik chumna puthoktuna utli. Film asigi cinematography na Prabin Lauren Bamni film asi YouTube channel Chinglai film da yengba fangle hairi. Social Welfare Congress SWC Kongman Linkat Kibagi Nifunitoy Raksuba Kumon Thorom ngasi SWC gi office ta pangthokre. Tharomadu da Kongman GP gi chairperson Moirangtem Ongbi Nungshirei Kongman John 4 amasung 5 ki Miyam gi Yaifanupi Lup Maira Paibi gi President Puyam Leibak Leima Ima Panthoibi VLF ki President Puyam Sorojini Yauna SWC gi Educative Member TH Bogen amasung A Birendra Su Sarugyaki Tharungi Manung Channa SWC gi Laikhidraba Thawpuramba Singi Mafamda Ikai Khumnaba Utpagaloinana State Asigi Irangda Laikhidraba Miyoi Singi Mafamda Su Awaba Fongdoki. Itham Moirang Purelda Nongpok Maikei Ngaktuna Leiriba UFO gi Nongpok Pana Tengol Lakpa Loisangda Thawai Maira Ima Group ki Maikei dagi Nongmada Changdraba Yadraba Acha Athak Kang Hidak Yauna Thaknanaba Ising Sing Mateng Pangkre Mateng Panglakiba Adugidamak Universal Friendship Organization gi Maikei dagi Thagat Pafongdorakli. Hauzik Amuk Sanabagi Pau Fangbigani. Jingtam Social Worker Union CTSWU Bamon Kampu Makha Laikai na Sinduna August 13 Irinbung High School gi ground da chatharakpa ahanba state level Kangcham Rajesh Memorial 5A site Open Football Tournament English Singani Kungamari gi ngasi sanakiba tongan ba league match singda Loitang FC na BKFC bu Panjal Mari Anida Maitiba Pikre ngasi ayukta sanakiba match singda Turf Squad BHU Kairao Mai Pakre Lonana atopa match amada PYC ga Yuran Chiru Anina Sanakibada Panjal Amamam Chanaduna draw oiki. Chathariba tournament asigi ngasi nungtil gi sanakiba tongan ba league base singda Arambai Tengol Unitara Humdoi A amadi Nihan FC team ani Mai Pakre. Atopa match na HLHYDO amadi Saturday FC sanakibada Panjal ahum chanaduna draw oikibaga loinana Junior CTSWU ga FC Yumnam Khunausu Panjal amamam chalaga draw oiki. All India Football Federation AIFF na Sinduna tha asigi ani dagi hauduna West Bengal gi Brahmpur Stadium da chathariba Sub Junior Girls National Football Championship English Singani Kungamari tire amada Manipur Mai Paktuna final changkre
ngasi nungchil pung ani makai tabada sanakiba ahanba semi final da West Bengal bu panjil banga ani da maiti ba piram laga final changba ngamkibani match aduda Manipur gi N Julanna player of the match ki mana fangki West Bengal ga sanakiba match aduda Manipur team gi maikai dagi panjal manga adu L Linthoina panjal ani chankiba ga loinana TH Malem Nganbi KH Rosibina amadi N Julanna matang sitna panjal amamam chanki Championship asigi final match na tha asigi tang taraga mathoigi nungchil pung ohum tabada Manipur amadi Jharkhand anina Berhampur Stadium da sanaragani. Hockey Indiana Sinduna Punjab ki Jalandhar da September 8 dagi chathariba taramari raksuba Hockey India Junior Man National Championship English ngani kungamari gi ngasi sanakibada Manipur Hockey mai pakre ngasi ahanba pool G gi league sanakibada Manipur Hockey na Gawa Hockey bu yamna laksana panjal taramanga amada chauna mai thiba pikibani Manipur gi ani shuba match na hayeng Hockey Maharashtra ga ayuki pung taramathoiga minini fu manga tabada Olympian Surjit Hockey Stadium Jalandhar da lamba taunaragani Manipur gi junior boys ki hockey team adu Khetrimem Romesh amadi Moirang team Rinas na mathang sitna coach amadi manager oina luching libani All India Football Federation AIFF na sinduna tha asigi ahumdagi chatharakliba Hero I League 3 English ngani kungamari kungamanga season gi ngasi Srinagar gi TRC Turf Ground da sanakiba match da Manipur gi SSU Singjamai Awas Union FC Telangana gi makutta panjal sino amada maithi hore adum oinama group E gi marishuba amadi aroiba league match oina tha sigi taramathoida SSU amadi Downtown Heroes FC ga nungchil pung ahum tabada sanaragani kariguma match aduda SSU na Downtown Heroes FC bo maithiba piba ngamlagadi mathangi round changba yabagi asa chauna leiri league asida SSU na match ahum sanakibada point ahum khak fangba ngamduna group E gi point table gi anishuba mafam da leiri nakalama romda ngasi numidang wairam gi pung 3:04 manga tabada group D gi oina Assam gi Defu da leiba Kasa Stadium da Manipur gi Kainau Livery and Sport Association Kalasa FC Kainau amadi Karbi Along Morning Star FC ga pau asi file torokpa matam phawbada sanaki Indian Air Force na sinduna tha asigi anidagi hauduna New Delhi da leiba KIIT Global School gi ground da chathariba humfum doirak suba under 17 boys Subroto Cup International Football Tournament English ngani kungamari gi ngasi sanakiba semi final match da Manipur mai paktuna final changkre ngasi ayuk pung 8 makai tabada sanakiba anishuba semi final da Manipur na Sri Lanka bo panjal ama sinoda maitiba biduna final changbangam kibani Kafasi ki ahan ba semi final sanakibada Meghalaya na Arunachal bu panjal taret sinoda maitiba piraga final changki tha asigi taramathoigi numidang wairam pung manga ga mininifu manga tabada Manipur amadi Meghalaya na final lamba taunaragani ngasi sanakiba semi final match aduda Manipur team gi maikai degi amatangai raba mai pakpagi panjal adu Sandam Herobana ahan ba half ki kuntaret suba mineta chanbangam ki Manipur team adu Hais Imona team coach amadi O Sobaras na team manager oina luchingli lunana tournament asida mapan Bangladesh Nepal amadi Sri Lanka deki yauraga punna team contractor na group ni panda sarukya kibani Manipur Amateur Kho-Kho Association gi mityeng makhada Thobal District Kho-Kho Association na sinduna ngasidagi Thobal Ketri Lekai da leiba multi-purpose indoor stadium da Kuntrahum doirak suba Manipur State Sub Junior Kho-Kho Championship English ngani kungamari haukre Sub Junior Boys ki team tarani thoina group marida saruk yabaga loinana girls ki oina team taruk na group anida athoi ahen changdam nagani ngasi ahoba numita boys ki ahanba sanakibada Basu Khangabok na Akska Awang Sekmaibu Panjal taramanga tarani thoida maitiba pikre Wheelchair Basketball Association Manipur WBAM na sinduna Singjamai Chingamathak Talaiba How Ground da numit mangani gi oiba residential wheelchair basketball coaching camp haukre coaching camp adu
दगी खंगलबा सानरोई सिंगना मथंग था अक्टोबर 5 दगी हौरगा 16 फाउबा पांगथोकदौरिबा 9 रक सुबा नेशनल व्हीलचेयर बास्केटबॉल चैंपियनशिप इंग्लिश सिंग 2020 मणिपुर की नुपा अमदी नुपी टीम अनिना स्टेट असिगी महूत सिंधुना सरुक यागनी हाइना WBAM की जनरल सेक्रेटरी मोहम्मद यूनुस खान फोंदोरक्ली केम हौदोकपगी थौरमदा CYLC क्लब की प्रेसिडेंट के चिंखाम WBAM की VP डॉक्टर किरण यंत्रनबम लोइनना WBAM की प्रेसिडेंट एल दनेसोरना अथोइबा मिथुंगलेन ओइना सरुक याखी अरोइबदा मरुइबा पाउसिंग अमुका नपीजरी यूनिफाइड कमांड सिननबा अमदी आसाम राइफल्स लौथोकपा यावना तोंगान डिमांड सिंगदा महिरोई सिंगना राजभवन अमदी CM सेक्रेटरीट थोमजिनख्रे सिक्योरिटी फोर्स की एक्शन महिरोई कया सोखले सेंट्रल फोर्स सिंह हलन क्रो हाइबगी वाहौदगी थौबाल SP की गेट ममांग लानबुंग ओनख्रे पुलिस की गाड़ी मई थाख्रे महिरोई अमदी पुलिस कया असोक अपन नंख्रे कौट्रुकचा कोकी मिलिटेंट सिंह लंदारकपदा नोंमई मरुना पानबदगी लेखिद्रबी ngangbam सुरबलागी हक्चांग ngasi अरोइबा मथौ मंगम पांगथोक्रे कांगलू फुरुप अमदा तोंगसिंदुना सेंटरना मणिपुर थुगाइना बहोटनबगी थवोंग खुदक्ता तोकपियो हाइना यूनाइटेड कमिटी मणिपुर की माइकेदगी फोंदोरक्ली अमसुंग न्यू दिल्ली चथरिबा अंडर 17 बॉयज सुब्रोतो कपटा मणिपुर की टीमना श्रीलंका की टीमबु माइथीबा पीदुना फाइनल चंख्रे मेघालयगा लंबा तौरगनी मतंग असिदा बुलेटिन असि लोइसिनजरे मणिपुर मियाम की पुंसीदा ख्वाइदगी हेन मरु ओइबा स्टेट असिगी लेबाग असिगी अमदी मालेम की ई पाउसिंगिदमक SKTV न्यूज़ पु मियंग तादुना लेबियु मदुगिदमक गूगल प्ले स्टोर अमदी एप्पल ऐप स्टोर दे चंगबिदुना SKTV मणिपुर की ऐप्स डाउनलोड तौबियु अमदी सेल अमता तिंगदना SKTV की न्यूज़ अमदी अतै चैनल सिंग यंगबियु नत्रगा SKTV की वेबसाइट skyic.in दे चंगबिरगा वेबसाइट असिमक्तदा अवर OTT हाइबा ऑप्शन दा क्लिक तौबिरगा मियंग ताबियु अमदी अखोई की सोशल मीडिया हैंडल सिंगदा जॉइन तौबिदुना खुदकी ओइबा ई पाउसिंग लौबियु पुमनमकपु अमुका हना खुरुमजरी Siri Sri Gaurachandra Nama Pruba Samdai Kui Kwaigi Raktatin Biramba Wakambom Peterna Haukiba September Gitang Manga Langban Ginini Panba Sagol Se Numita Manung Matam Chadna Kui Kwai Punamapu Thadoklam Laga Taibang Pan Sebiba Mapugi Kuya Datin Kre Indian Army Gi Craftsman Tech SA Gi Thau-Puramba Wakambom Peter Singna Sikkim gi North Dolep Chen gi Rongli to Sikkim gi Lambida West Bengal dagi Bhutan da duty satpada laibak thibe accident ta laikhidabani haukiba langban gi marini panba September gi tang tare thang janumita laikhidrabagi mathau mangam pangthokre langban gi mapan ni panba September gi tang taragani thoi sagol se numita asti sanchei lakhotcharaga lakliba September gi tang kun langban gi tara nipani panba irai numita Shraddha din thokle numida sida mahakatinaramba amadi loinaramba ahalaman maru mapang kwai kibikna laikhidrabagi thawaina mapugi kuya da ingna sikna lairunaba thauram asida matam chara saruk yabiu haina imung manungna nolukjari paujinjari ba wakambam athoisna sing mapu wakambam mema mabo wakambam bobi sing mapa wakambam goms manaunupa wakambam isika machan nupi